Israel Armyna Gazada Hamaski Mapangal Sonthare Haina Laothokhre. Israel Defense Force ki matungin Gaza region da Hamas militant sing na laingak lambadu Mapangal Sonthare. Militant group asi Gazada mathang kaitharak pa haure haire. IDF ki maikay dage Palestinian khulai paiba kaya Israel lanmi gi makutta sangjarakhi ba kaya ki photo thadok laduna Hamas ki operative aman na mahak na paiba assault rifle Israel lanmi da khusinabagi video amasu thadorokre. Hiram asigi matang da IDF ki Chief of Staff Lieutenant General Herzi Halevi gi maikay dage phongdok bada numit khuding gi Israel lanmi na Gaza da mai pakpa uba phangle. Numit khuding makki terror operative sing Israel lanmi na hatpagi mathakta haukiba numit kharani asida Hamas ki miyoi sing masing yamna Israel lanmi da surrender tawrokre. Masi Hamas ki marakta kaitharakpagi khudam amane matang asida Israel gi maikay dage hena safu kanna yaisanduna Hamas pu maru phangna muthanaba khongthang laukhalogani haire. Gaza gi sezia amade Javalia da IDF ta surrender tawrakiba Hamas ki operative singna makhoina paiba khusu khulai kaya Israel lanmi sing da khusina rakhe. Haukiba thangja numitta Hamas ki lusingba yaha singwar awang thangba Gaza thadokloga siankhre. Lan asi haurakpa matamda Hamas ki lusingba si humanitarian convoy marakta lotlaga kha thangba Gaza romda siankhi haina thajanare. Masiga loinana sinwar asi Gaza city thadoktunna Khan Younis lomda chensinkhre. Haujik mahaki chapchaba leifam khangdoknaba IDF na honare Israel na thizin humjin bada Hamas lusingba si Khan Younis ta lainungi tanen amagi manungda lotuna lei haibasi khangbang amle. Haukiba numit kharani asida Gaza da Hamas ki member mayam ama mathang surrender tawrakiba si sangsiliba lan asida chawna khumang chawksinba manne makhoi bu phagat pangamkhiba sina Israel lanmi da yamna mamal yamlaba intelligence sing khangbang amle. Makhoi bu machin hangbadage Hamas ki terror group na Israel lanmi na kangfal gi lan sathaba haurakpada kadai da loli haibana chingba akupa I pau kaya khangbang amle. Adubu Hamas ki lusingba sinwar amade atai Hamas member kaya na Israel gi wapam asi yaningdaba phongdorokle. Israel gi lanmi da sangjaraklaba Hamas ki member singi maikay dage makhoi gi luchingba si makhoi ga pau phaunaba kaya ngamde. Makhoi na lan thengnaba matamda mayoknaba khudongchadaba kaya adu wakatnaba mafam amata leite haire. Israel lanmi gi makok Hagari ge matungin na Hamas ki lusingba singna lainungda lotuna leiraga Gaza da Palestinian miyamna awaba mayoknariba aduda makhoi karisu nasungba leite masina maram oiraga Hamas pu yaningdaba migi masing hengalakle. Masina Israel lanmi da Hamas terror operative sing thidoklaga loisinbada khudong saba hena pide haire.